Russia fazinduna thamluraba angangsing thadorokre makoibu sangagumna loinabike Ukraine. Russia occupy tawkraba Crimea amasung Russia gi mafam kharada ain kaina fazinduna thamluraba Ukraine gi angang kuntra chayol asigi aroiba sarukta amugana halaktuna makoigi imung manunggi miyoisinga unaba phangkhre. Masi Ukraine amadi allied forcing hairiba mafamsing asida angangsing asibu kananabagi matam sangna operation chatharaba matungda handakta nauna angang kuntra adu thadorokhibane. Belarus ngamkhaidagi Ukraine tamna pigliba angangsing aduna changsilakpada mama mapa oibasingna makoigi pigliba machanupa amade machanupisingbu kapna konsenkhe khudong thiningai oiraba rescue mission adu tongan ba laibak marida satharaba matungda angang kuntra adu nauna mamangi irai numita thadorokhibani haire. Thawdok aduda fazinduna thamlurabe chahi 13 da ngaidibe dasarakna phongdorakpada mahak amadi mahaka pokminabe twin sister aduga loinana Russia na lauksinduna lairaba Kherson city dage 2022 gi aroiba thada mafam adu thadoktuna chanaba hotnakhe. Madugi maramdi lan songnariba mafam adu dage Crimea da chayol khargi oina chanabagi damak thorakhibane adubu makoina Crimea da yauraba matamda Russian official singna makoibu mafam aduda sangthana lainana bakhangankhe. Russia gi lanmi singna makoibu mama mapa sakna yoglagadavani haike makata na makoi sangthana Crimea da lairagadavani haina phongdorakpada makoi kappa hauki haire. Dasagi mama Natalia na hai mahakna mahaki machanupising thinanabagi Ukraine dagi Crimea tamna Poland amadi Belarus fawraga chatkhe. Ukraine gi Crimea peninsula ase Russia na kumsing 2014 dagi occupy tawduna laikhraba mafamne. Masasingbu thinaba chatpa khongchat adu yamna akibagi masak oikhe. Makoi ahingsing amata tumkhide nungthilgi matamda phamna tumkhe. Makoi na ke madu yaurakpa matamda angangsing duna lairamba mawongsingdu ubada thamoi sokna kapkhe. Angangsingdu tarana ikoi na khajinba ahangba mafam amada punna thamlamba ukhi haire. Kiptagi thadorokpa cherol amad hai mamang sahigi February gi aroiba chayolda Moscow na Ukraine da landarakhraba matungdage Russia na makoi na occupy tawkraba Crimea da yamdrabada Ukraine gi angang lising taraga mapan samnga mukfaduna pubikhibane thawong adumak ain gi wangbada angangsingbu phabani haina maral sirakhrei.